Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoy ba maruay ga ipaw patok na kasunchari. Ngasi gi harap pawda mitop khandok tringeda census pangtok pa yaroi haiduna democratic oimo ong the khongchang changsilak pasing security force na laksina ba honabada taraga mari sokle justice and fair development JFD na matam kharagi mamangdagi Manipur da mitop khandok pagi thabak mapung phana chatradingaida natagana NRC sana handuna mitop singi masing amasung masak khandok tringai mangwenna union lengakna pangtokani thorang torokli ba census 2027 ki thabak chathaba yaroi haiduna tungan bu mahum singda changsanduna lup kya ga khusam maduna miyam ga wakal tamina bagi mifam sing pangthok lingai gi cherakta haiba thabak sing asi pangthok kadabani haiduna ngasi kwaraman kaithel gi potpham phambi singna demand sing asibu taksinaba assembly tamna khongjang changsin ba horpada makhoibu laksinduna control tawnaba honor kiba security force ki marakta chawna muknabadagi security na chaina kanba yauna tear gas cell sing sinarpadagi miyoi taraga mari rom sok panang kre hairi nakal anigi muknabada Pibam luna soklaba miyoi manga rems talai kanaki mitop khandok tringai da census pangtok yaroi haibagi akan ba demand torkiba JFD na lautoki bagi matung inna ngasi ayupung taraga mathoi makhai rom tarpadagi miyamna demand asi taksin ba khongjang horkibani makoina no NRC no census no free movement resolve present crisis fast census after hybrid singba thaba banner amadi festival sing paiduna sangsilakpada police na thingna ba honor padagi chawna munaki adubu yamlaba nupising laksina ba honor pada tear gas amadi mob bomb pungkhal padagi khongjang loising kaiduna chena kibada miyoi taraga mari asi chaina puba khakta natna chena bada tusinba amadi nasina bada sokpasu yauki adum oinamak asokpa singi maikai dagidi democratic oiba khongjang bu state amadi central force na ka hen muong chathaduna asok apan nanghan basi yaning di hairi amaram da khongjang asigi saruk am oina takel da leiba state academy of training gi office JF digi miyoi singna thomjinduna so losin ki Amaramda HIR hana pangtoklaga kona census pangtokadabna matam khara watkigadaba mali chief minister na hairi police PWD power ras amasung art and culture gi demand congress na court motion sing thangalakre Manipur special intensive revision HIR hana pangtokna yum masing thira matung census ki thabak paket kadabna census si matam khara watkigadaba mali haina chief minister Y Khemchan phongdokre ha asigi mapandagi horkiba taraga nithoi suba Manipur legislative assembly gi taret suba session gi ngasi humni chanda numita congress MLA ke mega chandana police department ki demands for grass hanarpada cut motion thangatuna hanglakpa wahangi pakum oina wapum asi chief minister na house da phongdokibani CLP gi leadership oiriba ke mega chandana cut motion thangatladuna hai mathang thagi amadagi census operation Manipur da Haugadori adubu state asigi oinadi IDP sing masa-masagi memda hanjin hannaba madi mitop sing khandokna census tarbadi achumba demographic saktam du uwa fangloi maram asina resettlement ningthina pakhatriba fawwa amadi illegal immigrants sing khandoktriba fawwadi census ki thabak asi lepam tu I hairi amaramda BJP ki MLA na BJP ne luching khiba lengak ta hai matam du ki lengak na ningthi jana thoksil pangthoklamlabadi isak khayagi kunsi manglamloi MLA S Rajan Sekmai landuna changsilubada asi lamdam panghan khibra Vinas amsung Anthony gi ningsing kubom maikum hangdokre Manipur gi lal haroklab matung kumja 2023 gi November mangagi ayukta mayumdagi thokibadagi ngasi fawda saru machet natragana set ki sakiba firol gi machet faw fangdriba nupa macha anigi minungsi kubom maikum hangdokpada matam adu da laikiba BJP na luching balengakta party asigi MLA sorokhaibam rajana matam aduki lengangna ningthina thoksil paktoklamlabadi Ichakyagi punsi manglan haina phongdokre wakum asi me ahum 2023 dagi horkiba Manipur gi akan balan manungda sahi lising ahum henbagi puwari ka sagona rakliba maramdam Manipur gi miyambu ngak senabagi damak arambai tengolda wasak loguna tengol asigi tengolosing oiragani haiduna mayumdagi thokraga chap chabam hum khangdabadagi sengmai lanthoklaga changsilubada mathong khangdaba kuki jogi khulai paiba singi makutta takiduna asi lamdam panghan bikraba Ifal West gi lamsang PS na koliba Akhamdagi Avinas Maibam Apokwa M Hemanta Amadi Ningthaujam Anthony Apokwa Lekidraba N Sundargi Ningsing Khubum ngasi Akham lampaka Maikum hangdokpagi thoromda phongdokibani makhatarpada asum tawduna lerabadi Manipur Erang adum laki tauri thawai kuki khulda nongmai kapnakhre ama sokle passenger kun lom tongba winger hijack tawkhre hairi matam khargi mamangdagi Ukul district ki Litan police station akonba mafam singda kundaminari ba Tangkul amasung kuki anigi marakta thoganing daba thagdoksing mathang thorokpadagi
Ukul District Administration na curfew gi ating thambada natana ehen ba state central forcing deploy tawduna laksinaba kana honaringe gi cherak ngasi ayupung ni pang minute ni furom tarpada thawai kuki khul amasung tangkul khul ani gi kul ngakwa volunteer sing yauna kuki militant sing ga onsin aduna nongmai kapna khre police tagi pangu pauna haibada nakal ani na minute kunga manga rom khut handuna nongmai kapna khi adubu asok apandi amata yauki di hairi adum oinamak thagdo asigi matangda pawsi asina phangba pauna haibada di thagdo asigi manung chana thawai kuki khulgi kuki ani sakhangdaba kharana farga fuuda natana makoi ani gi manungda amadi makongda nongmai berelna kaplammadagi soktuna cycle gi community health center da laikana khre maki maming game how keep kawi aduga mahaka chaminaki bamiyo edusu pafom khangri hari thagdo asigi paw tabadagi police na central forcing ga khusam naduna mahaki khongul liri adubu ngasi numitang athengu fawda mahak phangbagi paw laikide thagdo asi thokra matung ngasi ayupung tarang mathoi makhairom tarpada ukhul dagi nupa amasung nupi passenger kullom puduna imphal tamna lakiba tata winger ama sakhangda miyoi kharana lital ps ki manung chanba mahadev haina khangnaba mahum ga nakna leiba sangkai khul manak tagi nongmai chindol da khamlaga mamai leithok khalaba matungda hijack tawna ku kre hairi paw sina tabada lital amasung ukhul ps ki personnel singna central forcing ga khusam maduna gari asigi khongul liki adubu ngasi numitang pung taraga makhairom tarkpa fawdadi official oina makoibu thadok prana tragana security force na pungbogi paw laikide hairi adumaku passenger singi manungdagi miyoi taragani pan thadok laga ani ahumdi hajinduna thamhauri haibagi pawdi fangki ngasi numitang atheng fawda civil amasung police ki makok thongba official singa hijack tawkiba winger adubu lotsinduna thamlamgani thajaba sangkai khulda changsinaba honabada khul asigi kuki maira paibi nupi singna thingba pibdagi changsinba ngamkide hairi nakal amaramda thawdo asigi victim singbu pung ani gi manungda tekta kaida thadok hanbiu haina tangkul nagalong tn na chief minister Y Khemchan da aiba chirol ama pisin khre hairi amaramda chief minister gi secretary tagi ngasi numitang pung 3 ka minute kunda phangkiba chirol amadana chief minister na micham sing adubu tekta kaida na amasung atubu matamda thadok naba appeal tawkre thagdo asibu chief minister na hakchina lawbuga loinana lainga ki maikai dagi su yari makai hijack tawrga hajinda thamli hairiba miyoi sing tekta kaida na kannaba amasung senaba singi mathakta mathau taba thabak sing lakhotkani haibagi thajabasu phongdorakli video asibu pawtumada soiki lankiba yabasu ngakpigani amadi sine asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawbu ngamba ojage